Ei-Eigi Haiba Wakhllon Thadoktuna mareibak nungsibagi wakhallonda Manipurgi Apunba Saktam kannabagi damak Eikhoi Amatta Oina Lepminasi haina Manipur Meitei Pangal Welfare Organization MMWO gi President Boboi Korimayum na phongdorakli. Hatta minuthongda leiba MMWO gi office ta pangthokpa paugi mifam amada wafam asi phongdokladuna mahakna makha thana hai ngasi thokliba thodoksinga se Manipurgi puwarida iduna lehobadoribani haibasi khangna ngasi gi mirona thabak toba mathau tai irang asida lengang na chingamadi tamda tongan lo chalairiba asina Government of India na manadaba mityang yengla haibasi mayek senglakle Eikhoi masal gi marakta khaibung tanaba sinba leptri haibasi khangna Eikhoi khong thangba chumbane hauji oiriba Manipur gi phibam ase kanbada Manipur gi yel homi pumna magna sarugyamina Manipur gi Apunba Saktam ngaktuna thamnaba Eikhoi Amatta Oina punsilaga thabak tominasi haina mangna makata ki hingba ngamnangai hotnaba matamda haibadi natana tongan pambai sizinarkani amaduna crime maduna law and order gi phibamda aduga Eikhoi masel leinariba singsidasu ye haibadi yemongna hannabai masakse ohelakani aduna Eikhoi phaidagi phabadi Eikhoi lanse loisel hanba haibagi pandamse Eikhoi leiriba community khudimakna community tongan ba tribe sing indigenous tribe sing sinasu khanbira kanda responsibility ji Eikhoi punna collectively oina lominara kansida Eikhoi somomda yadre Eikhoi guide togani Eikhoi leigani kari India lenga India se yama chawba haibadi big to power pai ya bagi country power adu phogi thak leiribni adu natraga sa tongan ba Eikhoi gi international thak ta tongan ba singda Eikhoi haira kanta Eikhoi gi pose santi ohen bahana gi Manipur tangdu leita ba Manipur am ohen si haibasi ne ba Eikhoi gi lei minariba kangnei sa punamakta Eikhoi na thamjarisi